ดีพาด้วยไก่chicken momo ba ya chupa be lai jam sa kan te de ki pho ai da yang la ba ga khoi ki chumang me ai da long ga long ure na me ang gun ai blouse te chum ki ha pam bane ba ko asai ai te ki ha pak bane hoje chak charam da yo red to ki aina simple de ni ko me am ai ngon da chum ki yam na layam dre ba ko da lei ba khara na sum hap jan bi re simple la chak cha ge tawi tomato ga alu ga irole basta sida baza charani urum ni ama gì pha rồi gầy ngang này hiền ngang thì nó sẽ hiền chảo mà sang cái làm gì bông trên nông thang ta trồng nó khôi thả cái này nó là cái pha bông ở đây bông ngang rồi mà phai được ngang xí rồi mà phai lối nó tròn thuê bông anh em mặc cha bông phăng đấy lúc ấy hồi gì parcel lại này lâu bữa lạc bữa này đâu parcel lâu bữa rồi cái shipper đó momo lâu bữa lạc bữa này bông có momo packing tao rồi yếm ta pura ni mẹ cái parcel lạc bữa đó parda này bông có mẹ ado không thì em mà chú sẽ photo đó là mình chỉnh nhau mồi tới rồi cái này momo lâu đấy hồi cha rồi đi chao rồi đi nhưng mà đi hào rồi nhưng còn lại này mà mang nó đi phụ sản gia tập là nó sẽ gai cái lúc lâu đó nè thời gian sẽ là thế nào kì hai nhà mẹ em sẽ mà thật là ai mà mang được số bê khai yang cái có chụp brand cái đôi hàng số chụp brand cái bê cái mà lâu rồi có tụi số mẹ em đấy cũng cũng chơi cái mà tụi bê nó cái nó tụi cái mà cái quality cái mà tụi có tụi mẹ em cũng chơi cái có tụi mẹ em đã lấy rồi anh làm cho bê có đôi yang nhà mà cái print sẽ phải chặt cái chụp brand cái mà cái print cái mà nó phải tập bấm hồi đầu được này có tụi mẹ mà cái bê cái hai đi kamay mà nung cái kamay tôi tụi mẹ mình gì mình xin được ra đó là mấy nó chén ba đấy nó chén hàng đó cả mà nung được số mấy nó chén một chả mà ba đấy số chén một chả mà ba đấy số này nó mobile cái rang thằng này cái số nó chén ba đấy mà đây đấy rồi em rồi cái gì mà cái space yung mà nung được càng trọng này lấy nó hay cái bột hấp cũng chân cái này bọc ato magi pali sa lulu na pali ba so yun yung MCG bag sa hay di kogi pupunta sa office ka ba kung ba di kumba na so kung pupunta yung na comfortable or na ba kung ba nito mamaw niya so kung pumayari sila dahil sabi hay later mo hay later ko kasi ito ay sanare duka aduga masi cruelty free oiba Indian proudly oiba aduga nata saba hai tare handcraft ne ba ko nata saba dugumba brand ne myam sati na phai ha khoina poche lobo matam da later ne khoina any khoina online de ki poche order do matam da paisa na tang ga poche phana lakadra khalaga lakta gumba du mina wakhal nuai tab leina adu juk ki brand de ki di juk ki brand ki poche sing di moina amata oide ba haidi khoina bali sing ani ta ba bag ama lauraga su myam lakma matam da yam pot phana lai ma gi brand ki poche sing se loina phana lai ba khoi gi later ne ima paisa से वे सोरे काइना कोई वाखल खनबदो दुमोना ओइदे मैम साथीना फबा ब्रांड हमने अदुना मैम असिता सुनादुना असिकी बेक सुनादना मागी वेबसाइट चंगागा मैम असुम जेंबियो मैम मखल की बेक उबो फंगनी अदुना मैम सु कईगुंबा ऑर्डर टौनिंग तारगदी बको मागी वेबसाइट लिंक सु मखादा आई डिस्क्रिप्शन द लिंक हापचरमगे दुगा मागी यूट्यूब चैनल सु लेबनी लोइना हापचरमगे दुगा कईगुंबा मैम ना हाइदि लौनिंग तारगसु आईगी कूपन कोड यूज तौरगा लौबियो वेबसाइट तगी चंगागा तो आईगी कूपन कोड सिगा स्क्रीन द थोअलमगे YTMB नि 10 तो 10% मैम डिस्काउंट फंगबिदोइने आईगी कूपन कोड यूज तौरदी मैम अदुना मैम सु कईगुंबा पामबलेदी ऑर्डर तौसनबिरो अदैदि वीडियो से मखा जतना येंगिनारसि तो मैम अइना सिगी पर्दा लौसे कईंगी नतेदा आईगी सेसिगा पुरा आईदी मोइगी कई हाय चंगपगा सुम फमुंगे थारबनिनेको इबोकसु से फमले पोरासि हाइजलमनेबा दो आईदी लेसाबिरिना तुम्बगा खोटपदा हाइजलसु मी अक्ता चांगपदो मांगोंदै सान तुम चांगपनिको नुवाइतेना आइना सेसे तुम खंजनगे दो अदुदुगी मिदा मैम दो आई मचुजे आइना कनो खाइदि खतंग से खतंग लाइट ओइबा तौबने सु खतंग मुरैना लाइएबको तो आई फोटो दो स्क्रीन दो थोलमगे दो हांदो जेंसि कमाय तौबदो सि सांबगी से आइना लौइदो 7 फीट लौबनेबा दो कैम सांगमदो कैम तेलमदो कमाय तौबो फी क्वालिटी से जंहलक्के फीदि थाय मैम बदुदि मैम जेंजेना खंदुजे काइदन नमतंग आइडिया दो
ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯤ ꯔꯤꯡꯗꯣ ꯏꯅꯝꯃꯒꯤꯗ ꯈꯟꯈ꯭ꯔꯦꯕ ꯑꯩꯛꯆꯨꯋꯦꯂꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯏꯅꯝꯃꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯏꯗꯨꯅ ꯈꯥꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯔꯗꯥꯗꯣ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯄ꯭ꯂꯥꯏ ꯈꯥꯗ꯭ꯔꯦꯕ ꯃꯥꯏꯗꯣ ꯈꯥꯔ ꯔꯤꯡꯗꯨꯁꯨ ꯃꯉꯣꯟꯗ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯔꯤꯡꯁꯦ ꯂꯩꯇ꯭ꯔꯦꯕ ꯁꯤꯒꯤ ꯔꯤꯡꯒꯤ ꯖꯨꯒꯥꯔꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯜꯂꯤꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯒꯦ ꯇꯧꯔꯤꯁꯦ ꯁꯤꯒꯩꯁꯤꯒꯅꯦꯕꯀꯣ ꯑꯩꯈꯣই ꯐꯃꯨꯡꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯁꯤꯒꯤ ꯖꯨꯒꯥꯔꯁꯦ ꯂꯩꯇ꯭ꯔꯦꯀꯣ ꯁꯤꯒꯤ ꯄꯥꯏꯞꯁꯦ ꯔꯤꯡꯗꯣ ꯂꯩꯇꯕꯅꯤꯅ ꯋꯥꯅ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯋꯥꯁꯦ ꯖꯥꯟꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯋꯥ ꯖꯥꯜꯂꯀꯥꯟꯗ ꯈꯜꯂꯒ ꯑꯣꯏꯍꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯔꯨꯏ ꯁꯤꯗ ꯂꯩꯔꯦ ꯆꯤꯛꯀꯟ ꯃꯣꯃꯣ ꯆꯥꯊꯔꯒꯦ ꯃꯌꯥꯝ ꯆꯥꯗꯣꯏ ꯃꯣꯔꯣꯛ ꯁꯥꯕꯅ ꯆꯠꯅꯤꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯈꯨꯠꯁꯥ ꯑꯃ ꯁꯤꯔꯦ ꯑꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥ ꯍꯩꯅꯧ ꯀꯟꯈꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯥꯜꯂꯤꯕꯀꯣ ꯃꯥꯟꯗꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯀꯩꯅꯣꯗ ꯅꯍꯥꯟ ꯀꯦꯜꯂ ꯇꯥꯔꯝꯃꯤꯕ ꯑꯃꯗꯨꯗꯤ ꯑꯃꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯛꯁꯦ ꯁꯥꯕꯒꯤ ꯈꯔ ꯑꯃꯨꯛ ꯍꯩꯅꯧ ꯑꯃꯨꯛ ꯆꯥꯁꯟꯈꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯅꯦ ꯑꯩꯈꯣꯏꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯅ ꯂꯣꯏꯅ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯥꯟꯕꯁꯤꯗꯅꯤ ꯍꯥꯎꯇꯦꯕ ꯃꯅꯤꯡꯗ ꯑꯃ ꯄꯥꯜꯂꯤꯗꯨꯁꯨ ꯄꯨꯔꯥ ꯃꯥꯟꯗꯣꯏ ꯊꯨꯝꯕꯗ ꯑꯗꯨꯒ ꯇꯤꯟ ꯉꯥꯛꯇ ꯆꯥꯏ ꯆꯥꯐꯝ ꯈꯪꯗꯦ ꯊꯨꯝꯕꯗꯗꯤ ꯍꯥꯏꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯃ ꯄꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯆꯤꯡ ꯍꯩꯅꯧꯅꯦꯕ ꯇꯤꯟ ꯑꯃꯐꯥꯎ ꯆꯥꯗꯦ ꯑꯃ ꯈꯪꯕ꯭ꯔꯥ ꯊꯨꯝꯕꯅ ꯈꯨꯍꯥꯎ ꯑꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯗꯅꯦꯕ ꯍꯧꯖꯤꯛ ꯃꯥꯟꯗꯣꯏ ꯃꯆꯥ ꯑꯃ ꯄꯥꯜꯂꯛꯏꯁꯦ ꯑꯍꯥꯟꯕ ꯄꯥꯜꯂꯤꯅꯦꯕ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯅꯈꯣꯏꯗꯨ ꯍꯧꯔꯅꯨꯅꯦ ꯑꯩ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯆꯥꯅꯤꯡꯉꯦ ꯑꯣꯝꯃꯒ ꯍꯥꯎꯔꯨꯍꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯨꯟꯕꯗꯣ ꯃꯨꯟꯖꯁꯅꯨ ꯊꯨꯝꯃꯦ ꯍꯥꯏꯔꯣ ꯃꯥꯟꯗꯣꯏ ꯍꯣꯏꯅꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯇꯥꯊꯣꯛꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯗ ꯂꯥꯛꯄꯗ ꯍꯜꯂꯛꯄꯗ ꯄꯨꯔꯛꯑꯦ ꯁꯤꯗꯤ ꯈꯤꯇꯪꯗꯅꯤ ꯄꯤꯕ ꯃꯃꯥꯡꯗꯗꯤ ꯑꯣꯈꯥꯛ ꯆꯥꯎꯏ ꯍꯥꯏꯔꯤꯅꯦꯕꯣ ꯀꯌꯥꯝ ꯆꯥꯎꯏꯕ ꯆꯥꯎꯔꯤꯍꯦ ꯁꯤꯒꯨꯝꯕ ꯑꯅꯤ ꯆꯥꯎꯏ ꯁꯤꯒꯨꯝꯕ ꯑꯅꯤ ꯆꯥꯎꯕ ꯍꯩꯅꯧꯅꯦꯕ ꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒ ꯊꯥꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯃꯥꯟꯗꯣꯏꯅꯤ ꯁꯤ ꯄꯨꯔꯥ ꯀꯣ ꯃꯁꯤꯡꯒ ꯄꯥꯟꯗꯣꯏꯅꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯑꯣꯏꯔꯣꯏ ꯑꯩ ꯍꯨꯟꯗꯣꯛꯈ꯭ꯔꯔꯣꯏ ꯍꯥꯏ ꯁꯤꯁꯦ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯎꯝ ꯍꯩꯖꯤꯡ ꯐꯥꯗ꯭ꯔꯤ ꯑꯣꯏꯔꯣꯏ ꯑꯩ ꯑꯃꯃꯝ ꯍꯥꯟ ꯆꯥꯁꯤ ꯑꯩ ꯑꯃ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯎꯊꯣꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯤꯜꯂꯤ ꯍꯥꯏꯅ ꯃꯤ ꯃꯃꯥꯡꯗ ꯊꯨꯝꯕꯅ ꯃꯌꯥꯝ ꯈꯨꯊꯨꯝ ꯑꯃ ꯊꯨꯝ ꯑꯃꯅꯤ ꯁꯨꯒꯠꯅꯤꯡꯉꯁꯨ ꯁꯨꯒꯠ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯊꯨꯝꯃꯟꯈꯤꯗꯅ ꯍꯩꯅꯧ ꯍꯦꯛꯏ ꯂꯥꯏꯁꯪ ꯃꯊꯛꯇ ꯇꯥꯔꯦ ꯑꯗꯨꯅꯤ ꯃꯥ ꯀꯣꯏꯁꯦ ꯃꯥꯃꯣꯅ ꯇꯥꯔ ꯇꯥꯔꯁꯦ ꯑꯗꯨꯝ ꯄꯟ ꯄꯟ ꯂꯩꯕ ꯄꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯌꯥꯝꯅ ꯕꯥ ꯃꯧꯗꯨꯅꯤ ꯍꯥꯏꯗꯣ ꯃꯇꯨ ꯃꯄꯥ ꯌꯦꯡꯍꯜꯂꯪꯉꯦ ꯍꯥꯏꯕ ꯈꯨꯏꯔꯦ ꯇꯥꯅ ꯅꯨꯡꯁꯥꯗ ꯀꯪꯕꯗꯣ ꯀꯥꯏꯔꯦꯍꯦ ꯁꯤꯗ ꯑꯣꯏ ꯂꯧꯖꯔꯒꯦ ꯖꯨꯒꯥꯔ ꯇꯧꯔꯦ ꯋꯥꯗ ꯇꯧꯔꯒꯀꯣ ꯋꯥꯅ ꯔꯤꯡ ꯁꯥꯔꯒ ꯑꯁꯨꯃꯥꯏꯅ ꯀꯤꯁꯜꯂ ꯊꯝꯃꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏ ꯂꯥꯏꯛꯀꯤ ꯕ꯭ꯂꯣꯛ ꯑꯅ ꯌꯦꯡꯉꯤ ꯁꯣꯝꯗꯅ ꯑꯃꯔꯣꯝꯗ ꯃꯁꯨ ꯃꯆꯥ
ꯂꯛꯅꯕꯗ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯁꯨꯀꯣꯏꯕꯁꯦ ꯂꯥꯏꯖ ꯃꯁꯛ ꯈꯪꯉꯛꯇꯦ ꯑꯗꯨꯗꯤ ꯄꯨꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯨ ꯅꯪꯁꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤꯅꯦꯕꯀꯣ ꯃꯥ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯇꯨ ꯍꯥꯏꯅ ꯄꯤꯔꯛꯄꯗꯣ ꯇꯨꯔꯒ ꯂꯣꯏꯔꯒ ꯊꯝꯕ ꯑꯗꯣ ꯃꯥ ꯉꯁꯤ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯃꯥ ꯁꯣꯝꯗ ꯆꯠꯈ꯭ꯔꯅꯦꯅ ꯆꯠꯈ꯭ꯔꯦꯕ ꯂꯥꯛꯄꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯣꯡꯒꯥꯛ ꯂꯣꯡꯉꯨꯔꯦ ꯂꯣꯡꯕ ꯀꯧꯗꯦꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯝꯗꯣꯏꯅꯤ ꯍꯥꯏ ꯃꯤꯁꯅꯥ ꯉꯥꯏꯍꯥꯛ ꯀꯥꯟꯗꯅ ꯑꯗꯨꯝꯇ ꯅꯥꯟꯊꯅ ꯂꯩꯕꯣ ꯁꯤꯡꯗꯨꯗꯨꯅ ꯑꯩꯅ ꯅꯣꯡ ꯆꯨꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯅꯥꯟꯅ ꯈꯟꯕꯗꯤ ꯌꯥꯝ ꯇꯜꯂꯤ ꯆꯠꯄ ꯍꯩꯇꯕꯗꯣ ꯀꯨꯅꯥꯝ ꯌꯥꯎ ꯕꯥꯏ ꯀꯩ ꯃꯥꯜꯂꯤ ꯃꯤ ꯀꯅꯥ